Karong subdivision gi Thorcham village dadi kumja lising ani tara mangada tha ama mai piramlaga ngasi phawba mai tharaktabana lamdam asigi khunja sing ngasi phawba mai gi mangal uba phangdana lelhori hiram asigi matangda Imphal Today gi pawdam ama Laingak ki documents adi mai pikre ngalhan kre haiba yanabagi mawongda Chandel district ki Chakpi Karong subdivision ki manung chanba Thorcham village da kumja lising ani tara mangada tha ama mai piram laga lepkhibadagi ngasi fawba mai tharakhidre haina khul asigi khunja amadi village chief ki maikaidagi pendaba kaya phongdorakhi Paumi kangbu amana khul asida chatuna khul asigi kunja singna thengnariba tongan tonganba awat apa kaya gi matangda wari sanabada wafam sing asi phongdorakhibani hiram asigi matangda khul asigi chief RL Moel na hai Chandel district asi India gi oina experience district ki khangatpada Manipur gi naitom yauriba district amani district asida tha khudingi tongan tonganba India gi union minister sing Chang naina laktuna chawkhat thorang kaya gi matangda review meeting tawduna thabak tawribani adubu district asigi Chakpi Karong subdivision gi manung chanba Thorcham village asidi department na kumjal isingani tara manga dagi khunja singda mai pire hairabasu mai piba haurakpa tha amarom surakpada nonglei nungsit amada tara tatli haiduna mai tharakhidabadagi ngasi phawba mai lakhidre Matam adudagi hauna khul asigi khunja singna laingakta kayarak hana haizarabasu laingakna mideng changbidana khul asida electric ki mai masak uba phangkhidaba kuirakle department na khilamba transformer adusu yengsinbinaba leitabana napi na kupsinduna leire mai phangdaba asina khul asigi miyam maru oina mahairoi nupi amadi ahalsingda khudongchadaba kaya mayoknare maram asina umangi sarukta khundariba khul asigi khunja singna mai phangdabagi thengnariba awaba kaya asigi yenglaga lengaki maru oiba department amadi union minister singna mideng changbiduna lakliba Christmas ki mamangda khul asida electric ki mai asi phanghanbiyu haiki Panbaya badi Manipur laingaki maikaidagisu state asida leiriba ching amadi tamgi khudingmakta electric ki mai asi phanghanba loire haina miyam tinba meeting amadi assembly da kayarak hanna laukthokpasu laikhrabani I have Thorcham village authority ceremony koi gi Thorcham village ki mai lakpase 2014 13-14 adwaida mai se jungbi rammi se jawhan bi rammi adubo akoina khunja singna electric ki enjoyment tawbuse tha mani khak tawraga 2015 cyclone effect matam aduda se kin thaba transformer se sumkin thaya duga mai su disconnect oiramme makhada adudagi hauna khoina khunya singa natraga khoigi village authority mayamna khoigi higher authority da wakakpa tauba natraga application mayam su tawbirammi tawjarammi adubu hojik phawbudi karimata hojik phawbada mai khoi yawbi busi leitri aduna yaragadi se athuba matamda khoi singda leiba haibse khoi mai yaudrabadi khoi se mamna leijabnina yaragadi Christmas mamang asida khoi mai se government gi mateng oina yauhanbi naba ai request tawjari haina se ai khun gi tarapta villagers gi tarapta ai se request tawjari अखोई Thorcham village असे government नदी मई से फंगहन खरे हाइबदी याम कुइरे अदुबु अखोई ददी लाअम्मी अदु था अमा खतंग लाअम्मगा हुजिकती सोइरगा लाखिद्रे चाही 2015 दगी लाखपदो हुजि फबा लाक्ट्रे अदुना यारगदी अथुबु मतमदा लाइट से खितंग फंगहन बिननबा
government da ai request tawjari aduga akhoi waba se nungdang da mai se laktabane na jungle khatang ne na nungdang da thokpa su yam pharak yam tae aduna yaraga di khra thuba matung si da like se phanghan ningai gi government da aina request tawjari